Amitabh Bachchan ke sumaningli maline. Maningdi kaino. Maru, lengsen biro. Hekta lengsen biro. Itha dana karom dagi. Ay lejang mayam unage dana. Nupa masasi na kanano. Ay chan badune. Oh, Pabung, namaste. Namaste. Pabung ado ay college sa rugi ke. Nang college halagane. Aw Pabung. Ay official aw ko. Aw fogani. Ay og jagre Pabung. Maru ki shanu pasidi. Ondong na busawrong krene. Pakhang pharak pusidani. Ay na maru unaba lakchari buse. Isanu pa pakhang phari na ay unu ba lakpiri ni ne. Maru ki dana te ay gi su isanu pi lek sawi pharaba ma lek jaye. Chanu pi dugi ni ne ay lakchari buse. Ay gi mo ojerage dana haijab lakchari buse. Ada taye. Ay salok thok jarukige. Ngayak ta phambiram. Ay di cha thang na labni ne. Nate. Chanu pi bu ude. Imung de lek jalo. So ma khaki reaction le na sakhiye. Maru oi samaina ne. Ay su ne. Sei nungai tawduna nungai leijani ngabni. Adu organa marup so hayeng ayuk tagi hauna aingon da isai tamba hek lakpiro dana. Aduna farada. Sa simta pabiyo. Cha pabiyo. Yare. Adudi maru ki chanu pisi aigi imo oibada yabire ko. Asuk nungsiba maru umna hairaga bu aina kaidobagi yaroidino. Ay yazare. Adudi ay nongma numi lepo ina amuk lakcherage. Adudi ay amuk yogjarage. Fani. Ay sumle jawre. Fani. Adudi bema ay amuk yore. Hani. Moiba. Akhoi priyada wasi amuktang hangobonadi sumoidro. Kaidobe hangdoino. Mama mapa oiba akhoi isagi phatanaba singadro. Vicky, Sophia do bukhara pharaba. Kharadi pare. Sophia khangna pa kyam kuirege. Khara kuire. Sophia di aigi asingba marubne. Ngai khone. Akhoni simai faminari se. Nangi deno ukradi kamai tongni. Ai di kai dige. Leisi leitana. Oh. Jikan pi singje. Hangbu hanguradi leiti heta harakani. Aduga galura kandadi mari mangai heta leramba. Adugumba nupido aidi natiye. Priya. Ai nongoda wa ma hagi toblei ko. Kai wano. Yam luba jalo. Kasing natida. Adubu kalino ba? Hayusi. Kasing natida. Kuna hairige. Tawradam ni ma haunabi. Hausi hairoba. Yam taningi. Si hairoba. Kasing natida. Nangsi aina sum yengbuda mayang yam kang yai tongni. Aise saba yam pele. Adunani. Adudi aina them them denung tigi khara khapija batare dana.
ꯑꯗꯣ ꯕꯤꯀꯤ ꯁꯣꯐꯤꯌꯥꯗꯣ ꯌꯥꯝ ꯈꯪꯅꯅꯤꯡꯉꯦ ꯑꯃꯨꯛꯇ ꯈꯪꯅꯔꯨꯗꯅ ꯑꯩꯁꯨ ꯄ꯭ꯔꯤꯌꯥꯒ ꯈꯪꯅꯅꯤꯡꯗꯅ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ ꯍꯣꯏ ꯄꯨꯔꯛꯀꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯌꯥꯁꯦ ꯐꯪꯉꯝꯗ꯭ꯔꯕ ꯊꯣꯏꯕꯤ ꯁꯥꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯣꯗꯣ ꯑꯗꯨꯝ ꯌꯦꯠꯊꯣꯛꯑꯝ ꯇꯥꯕꯅꯤ ꯃꯥꯅ ꯊꯣꯏꯕꯤ ꯁꯥꯕꯁꯦ ꯆꯞ ꯆꯥꯏ ꯖꯒꯣꯏ ꯌꯥꯝ ꯍꯩꯕ꯭ꯔꯣ ꯖꯒꯣꯏ ꯌꯥꯝ ꯍꯩ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯁꯦ ꯏꯕꯨꯡꯉꯣ ꯆꯥ ꯊꯧꯁꯦ ꯅꯈꯣꯏꯕꯨ ꯈꯔ ꯈꯔ ꯂꯥꯛꯎꯅꯦ ꯏꯆꯥꯁꯦ ꯃꯊꯟꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗ ꯌꯥꯝ ꯋꯥꯔꯕꯅꯦ ꯑꯩꯁꯨꯅꯦ ꯊꯕꯛꯁꯦ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯍꯣꯏ ꯏꯃꯥ ꯍꯦꯛ ꯁꯪꯕꯒ ꯆꯦꯟꯖꯔꯛꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯁꯣꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯕꯛꯇꯤ ꯈꯔ ꯆꯤꯟꯒꯅꯤ ꯊꯦꯡꯉꯦ ꯃꯤ ꯂꯣꯏ ꯂꯥꯛꯅꯔꯝꯃꯅꯤꯌꯦ ꯁꯣꯐꯤꯌꯥ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯌꯧꯔꯣ ꯌꯧꯔꯣ ꯑꯩꯈꯣꯏ ꯔꯥꯕꯦ ꯁꯥꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯅꯦ ꯗꯣꯛꯇꯔ ꯀꯔꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔꯕꯨ ꯀꯔꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩ ꯔꯥꯕꯦ ꯁꯥꯠꯀꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ ꯑꯍꯣꯏ ꯐꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯁꯣ ꯑꯃꯈꯛꯀꯤ ꯔꯤꯍꯔꯁꯦꯜ ꯆꯠꯈꯤꯌꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯀꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯅꯨꯡꯉꯥꯏꯅꯗ ꯊꯝꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯜꯍꯟꯕꯤꯅꯨ ꯗꯣꯛꯇꯔ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯥ ꯃꯊꯟꯗꯅꯤ ꯃꯥꯒꯤ ꯋꯥꯈꯟꯗꯅꯤ ꯑꯩꯅ ꯍꯤꯡꯉꯤꯕꯁꯨ ꯍꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦ ꯇꯨ ꯏꯕꯦꯝꯃ ꯗꯥꯛꯇꯔ ꯑꯪꯀꯜ ꯂꯥꯛꯏꯅꯦꯍꯦ ꯅꯪꯒꯤ ꯁꯣ ꯑꯃ ꯎꯠꯀꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯉꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯗꯣ ꯑꯪꯀꯜꯁꯨ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨꯀꯣ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯗꯣꯛꯇꯔ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯑꯪꯀꯜꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯍꯥꯎꯕ ꯑꯝꯇ ꯁꯦꯝꯃꯣ ꯄꯥꯕꯨꯡ ꯔꯥꯕꯦ ꯁꯥꯍꯦꯕ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡꯁꯦ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯅꯨꯡꯉꯥꯏꯅꯗ ꯊꯝꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯎꯍꯧꯗꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯔꯤꯌꯦꯂꯤ ꯑꯥꯏ ꯂꯚ ꯌꯨ ꯑꯁ ꯁꯤꯒꯤ ꯋꯥꯁꯦ ꯄ꯭ꯔꯤꯌꯥꯗ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯉꯝꯗꯦ ꯁꯣꯐꯤꯌꯥ ꯅꯪꯅ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯥ ꯀꯔꯝꯕ ꯃꯇꯦꯡ ꯄ꯭ꯔꯤꯌꯥꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥ ꯕꯤꯀꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯗꯨꯗꯤ ꯅꯁꯥꯅ ꯐꯣꯡꯗꯣꯛꯄꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯐꯣꯡꯗꯣꯛꯄꯅ ꯐꯒꯅꯤ ꯑꯁ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯑꯒꯅꯦ ꯕꯨꯙꯤꯁꯦ ꯈꯔ ꯊꯣꯛꯏ ꯄ꯭ꯔꯤꯌꯥꯗ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯅꯕ ꯗꯥꯏꯂꯣꯛ ꯈꯔ ꯇꯝꯃꯨꯈꯤꯒꯦ ꯁꯣꯐꯤꯌꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯁ ꯌꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅꯇ ꯂꯩ ꯄ꯭ꯔꯤꯌꯥ ꯑꯥꯏ ꯂꯚ ꯌꯨ ꯅꯪꯕꯨ ꯅꯣꯡꯃ ꯎꯍꯧꯗꯕꯗ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯄ꯭ꯔꯤꯌꯥ ꯑꯥꯏ ꯂꯚ ꯌꯨ ꯅꯪꯕꯨ ꯅꯣꯡꯃ ꯎꯍꯧꯗꯕꯗ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ